the choices you made, did you make them again? Everyone, I so busy. I kitchen the layer. I should get home money ba. Ado ako cheki coaching tau bagi do ay ngasi chawra pa ay video sila utjage da. Ako cheki coaching na mathata tau bane ay gina sige floor sila club kitchen or ay pre-order ka talawi mamang video dos num haija bani chaspeti seri haraga ay page to lay bani Instagram na hana khang da boy agadi mayam check tau bio follow Toksan bio description box ay loina details so hapcharamge adu kamakaduna ako cheki for it tuba khotpa pre-order haiti magi studio do makada na oye adong asi mayamna su khangning ba to akhoi chegi satra mayang masung ha unaraga wari watai tawraga kamaina akhoi china tai satra singa kamaina practical tawi na ching ba to ai chawra pa mayam ni mafam da ujarake adudi hoje mathakta karaga mayam yemina ras hoje kamaina rasi kari sintana Baso sila laire. Ma'am, ikay ka na ko. Machine sing sila laire. Machine se industrial machine nga ito ni. Chukigi. Electric tower ga tawag. Ma'am, si practical tower. Ako gidi hands-on nga ito ni ko. Isa-isa na taagal o yung tawag niya. Doga lan na chumbas loy na. Tao tùy để một khăn rồi số lời nó không bé đấy xịt xe trang ở đây coi đây đi sẽ khá đâm biết rồi kìa mà thay là đâu phải giàu đi sẵn table chỉ là nam môi kia cái nó paper cái gì cái ta tàu đuổi nhé bà to ozana sida lai Hoji se pattern making ne batawi se brown paper hai ko do brown paper sida ye ani adoga phi da mo kak toi ni frayed oil khungrau oil skirt oil dress oil anything any garment khang da basu loina ta ga saina tarani mayam ozana sida lai chare ado this student makai higa question kara hangas kanadang sige kanawa ngang sige ka ngang kanadang sige khangde no yam ikale dia rồi cái hi Monica akoi si tam ham se hai di kamaina khangai no Dayani Naorem gi smaina course ta we college Haidi Instagram da uira dagi mina ga haira pa na mani mina haira pa yaw bra Instagram adu sila pa dai kyam improve oi re khole o ado isana ne sila tring ai do as kamaina tak tu jano wakhal da lama phangde da na pattern making ga haida adu swaina haifet akoi na haira so ado isana asmaina ta amdo mali haiwa taklak pa ga haidi kamaina haidi khena ba kari lai yam phana ta ke je ya ni Okay, huji tao is da kai no. Free. dress ki Oh, dress ki. Moi finally tu ba hauram ne. Oh, final gear. Final gear tu ba haura ba. Moi kano ge. Masam sai tu zaba da. Masam sai tu zaba da ne juri. Oh, masam sai tu zara ni aduga exam tau doi ni ba aduga first second third ka khandori bane. Ana phazana tu thar. Aduga viva su tawi adu 2 days tawi exam se. Aduga hayeng farewell la ni se la han doi ni. Sela la andoi ni ado amu uchara ge ma. Ni ka ka we sina Monica number 2. Object nang tu sina karino. ai sna top Tops ne ba. Oh, okay. Ado akoi si tamam se kamai khang thi ge. ai si mamang so la amo ni ba Oh, mamang gi do na ta ta be na no da ba oh, sik phangau da ba hai da. je da ni da bi se tu sa ba na ki hawa Oh. ba Oh. Kai da gi no. palen ni Oh, palen da gi. Oh, sila ko da gi adum phajana improvement lai re khan bra kamai na. ha Ta. se am pe Phajana improvement lai re ba.
ꯍꯌꯦꯡ ꯃꯣꯏ ꯐꯥꯏꯅꯦꯜꯒꯤꯗ ꯈꯪꯗꯣꯏꯅꯦ ꯐꯥꯏꯅꯦꯜ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯉꯝꯃꯁꯤ ꯃꯊꯪ ꯁꯦꯠꯂꯒ ꯎꯪꯕꯗꯣ ꯎꯪꯍꯟꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪ ꯍꯪꯖꯔꯒꯦ 이제 거고 나를 이제 이제디 시 아코이기 땀함지 그마이나 강하게 ꯁꯤ ꯈꯪꯉꯛꯄꯁꯤꯔꯣ ꯑꯩꯅ ꯁꯨꯝ ꯐꯨꯔꯤꯠ ꯇꯨꯕꯁꯦ ꯌꯥꯝꯅ ꯍꯩꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯁꯨꯝ ꯍꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯔꯦꯁꯣꯞꯇ ꯏꯅꯥꯎꯅꯨꯄꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯃ ꯀꯛꯆꯤꯡꯗ ꯗꯤꯌꯥꯅꯤ ꯅꯥꯎꯔꯦꯝꯒꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯈꯣꯠꯄꯅꯦꯅ ꯍꯥꯟꯅ ꯇꯝꯈ꯭ꯔꯕ꯭ꯔꯥꯕ ꯃꯥ ꯇꯝꯈ꯭ꯔꯕ ꯑꯣ ꯃꯉꯣꯟꯗꯒꯤ ꯁꯨꯝ ꯀꯩꯅꯣ ꯅꯝꯕꯔ ꯂꯧꯔꯦ ꯑꯗꯨꯒ ꯐꯥꯎꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯁꯤꯗ ꯁꯨꯝ ꯇꯝꯕꯁꯦ ꯌꯥꯝ ꯍꯩꯒꯠꯂꯦꯅ ꯈꯟꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯅꯣꯂꯦꯖ ꯍꯩꯒꯠꯂꯦ ꯍꯥꯟꯅ ꯁꯨꯝ ꯑꯩꯅ ꯀꯩ ꯍꯥꯏꯅꯤ ꯏꯁꯇꯥꯏꯜ ꯈꯪꯉꯝꯗꯕ ꯈꯣꯠꯇꯕ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯏꯝꯄ꯭ꯔꯨꯞ ꯑꯗꯨꯝ ꯑꯣꯏꯌꯦꯕ 오케이 누아예봐 동 아두디 어머 파이널다 칸거 따래 파이널 치 로샬라 까나 칸거 따래바 칸민너스 에드디 마 아दमो nga이민너스 탕 머밍 까원 자키야 자키야디 하이디 아코이치 까마이나 칸가케 ꯑꯩꯔꯣ ꯑꯩꯁꯦ ꯄꯥꯝꯃꯛꯄꯗꯤ ꯀꯨꯏꯔꯦꯕꯀꯣ ꯂꯥꯏꯔꯤꯛ ꯃꯈꯥ ꯃꯈꯥ ꯁꯨꯝ ꯇꯝꯊ ꯂꯩꯕꯗꯨꯗ ꯑꯩꯅ ꯐꯥꯏꯅꯦꯜꯂꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯜꯂꯛꯑꯕꯅꯤ나 ꯀꯣ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯛ ꯌꯨꯝ ꯊꯣꯛꯂꯛꯀꯦ ꯈꯟꯕꯗꯨꯗ ꯑꯩꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯁꯨꯝ ꯌꯦꯡꯕꯅꯦꯕ ꯐꯦꯁꯟꯒꯤꯁꯦ ꯑꯗ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏ ꯕꯦꯁꯠ ꯑꯣꯏꯕꯁꯦ ꯀꯥꯏꯅ ꯈꯔ ꯊꯤꯔꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗ ꯆꯦ ꯗꯌꯥꯅꯤ ꯊꯣꯛꯂꯛꯑꯦ ꯆꯦ ꯗꯌꯥꯅꯤ ꯊꯣꯛꯂꯛꯄꯗ ꯑꯩꯅ ꯆꯦ ꯗꯌꯥꯅꯤꯒꯤ ꯀꯩꯅꯣꯒꯤ ꯗꯤꯖꯥꯏꯅꯤꯡ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯌꯦꯡꯉꯦꯕꯀꯣ ꯌꯥꯝ ꯌꯦꯡꯉꯦ ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯦ ꯀꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯑꯗꯨꯀꯥꯟꯗ 거기서 좀 이해해봐 삼나하다 ꯑꯗꯨꯗ ꯍꯥꯏꯗꯤ ꯂꯥꯏꯛ ꯑꯩꯒꯤ ꯚꯥꯏꯞꯇ ꯁꯨꯝ ꯆꯥꯟꯅꯔꯣꯏꯗꯕ ꯃꯥꯟꯕꯗꯣ ꯍꯥꯏꯗꯤ ꯃꯅꯨꯡꯗꯒꯤ ꯒꯠ ꯐꯤꯂꯤꯡ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯒꯠ ꯐꯤꯂꯤꯡ ꯁꯨꯝ ꯂꯥꯛꯇꯕ ꯑꯗ ꯑꯩ ꯆꯦ ꯗꯌꯥꯅꯤꯒꯤꯗꯣ ꯂꯣꯏꯅꯃꯛ ꯌꯦꯡꯉꯦ ꯑꯦꯚ꯭ꯔꯤ ꯁꯤꯡꯒꯜ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦꯀꯣ ꯆꯦꯒꯤꯗꯤ ꯑꯗꯨꯒ ꯐꯤꯒꯗ ꯁꯨꯃꯥꯏꯅ ꯂꯩꯗꯅ ꯈꯣꯠꯇꯅ ꯆꯦ ꯖꯨꯝꯒ ꯇꯧꯗꯅ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯈꯔ ꯄꯥꯝꯕ ꯊꯣꯛꯄꯗꯨꯗ ꯑꯩꯅ 오케이 아도 ꯆꯦꯗ ꯀꯟꯇꯦꯛ ꯇꯧꯕ 아도 그노 ꯑꯗꯨꯝ improvement ꯌꯥꯝ ꯂꯩꯔꯦꯅ ꯈꯟꯕ꯭ꯔꯥ ꯑꯣꯏꯔꯦꯅ ꯈꯟꯕ꯭ꯔꯥ improvement ꯀꯩꯅꯣ ꯑꯩꯁꯦ zero ꯗꯒꯤꯅꯦ ꯁ꯭ꯇꯥꯔꯠ ꯇꯧꯔꯤꯁꯦ ꯑꯩ ꯏꯚꯟ ꯁꯤꯀꯣ ꯁꯤ ꯀꯩꯕ ꯃꯦꯆꯤꯟꯗ ꯁ꯭ꯇꯤꯆ ꯇꯧꯕꯐꯥꯎ ꯍꯩꯔꯝꯗꯦꯕ ꯁꯤ ꯂꯣꯏ ꯂꯥꯛꯑꯒ ꯂꯣꯏ ꯍꯩꯔꯝꯃꯦ 이번 스트레이트 라인 ꯐꯥꯎ ꯇꯝꯕ ꯍꯩꯔꯝ 오케이 ꯑꯗꯣ ꯑꯗꯨꯝ ꯇꯥꯛꯄꯒꯤ ꯃꯑꯣꯡ ꯀꯩꯀꯥꯗꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯝ satisfied 어이ꯕ꯭ꯔꯥ ꯍꯣꯏ ꯑꯣꯏꯌꯦ ꯌꯥꯝ ꯀꯨꯏꯗ ꯑꯗꯨꯝ 2 monthsꯤꯗ ꯌꯥꯝ ꯊꯥꯖꯗꯅ ꯌꯥꯝꯅ knowledgeꯗꯣ ꯌꯥꯝ ꯍꯥꯏꯗꯤ ꯂꯩꯗꯅ ꯂꯥꯏꯛ ꯁꯣꯔꯠꯇ ꯇꯥꯛꯄꯤꯗꯦ ꯍꯥꯏꯕ ꯏꯟ ꯗꯦꯞꯇ ꯆꯪꯉꯒꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯦꯚ꯭ꯔꯤ ꯁꯤꯡꯒꯜ ꯂꯩꯗꯅ ꯗꯤꯇꯦꯜꯁꯇ ꯌꯥꯝꯅ ꯇꯥꯛꯄꯤꯌꯦ 오케이 ꯑꯗꯨꯗꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯅꯦ ꯑꯦꯛꯖꯥꯝ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯗꯤ ꯀꯔꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯍꯥꯏꯕ꯭ꯔꯥ ꯁꯥ 이까이기도 가이 이까이 나트라가 마인드 좀 온토이나 강하게 하이브라 아도 비다니디 그마이나 강학바노 아동 인스타그램ꯗꯒꯤꯔ यूट्यूबꯗꯒꯤꯔ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯆꯦ ꯑꯃ ꯄꯥꯜꯂꯦꯕ ꯆꯦꯗꯌꯥꯅꯤꯁꯨ ꯁꯨꯝ ꯍꯥꯏꯔꯛꯄ ꯌꯥꯝ ꯐꯖꯅ ꯇꯥꯛꯑꯦ ꯈꯣꯠꯂꯦꯅ ꯌꯥꯝ ꯍꯩꯒꯠꯂꯦꯅꯗꯤ ꯈꯟꯕ꯭ꯔꯥ ꯏꯁꯥꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯁꯨꯝ ꯈꯔ ꯐꯅꯦꯛ ꯇꯥꯏꯕꯒꯨꯝꯕ ꯇꯧꯋꯦꯕ ꯇꯥꯏꯕ ꯈꯣꯠꯄꯗꯤ ꯑꯗꯨꯒ ꯐꯨꯔꯤꯠ ꯀꯩꯆꯦꯛ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯁꯨꯕꯗꯤ ꯍꯩꯇꯦꯕ ꯆꯦꯗꯌꯥꯅꯤꯒꯤ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗꯗꯤ ꯂꯣꯏꯅ ꯍꯥꯏꯗꯤ ꯐꯅꯌꯥꯝ ꯍꯩꯒꯠꯂꯦꯕ ꯏꯁꯥ ꯊꯣꯡꯗꯅ ꯁꯨꯝ ꯅꯪꯒꯤꯗꯤ ꯀꯩ ꯇꯨꯔꯤꯅꯣ ꯍꯧꯖꯤꯛ ꯄꯤꯇꯔ ꯄꯦꯟ ꯀꯣꯂꯔ ꯑꯦꯛꯖꯥꯝꯒꯤ ꯄꯤꯇꯔ ꯄꯦꯟ ꯀꯣꯂꯔ 셔츠다 ꯇꯣꯞꯁꯂ 오케이 ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯦꯛꯖꯥꯝ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯗꯣ ꯃꯃꯤꯡ ꯈꯪꯗꯤꯌꯦ ꯆꯦꯆꯥ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯔꯣꯁꯅꯤ ꯀꯧꯋꯦ ꯔꯣꯁꯅꯤꯗꯤ ꯀꯥꯏꯗꯒꯤꯅꯣ ꯑꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯗꯒꯤ ꯈꯪꯉꯤꯔꯥ 인스타그램ꯗꯒꯤ ꯈꯪꯉꯤꯔꯥ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯈꯪꯉꯤꯔꯥ ꯃꯤꯅꯒ ꯍꯥꯏꯔꯛꯄꯩ ꯈꯪꯉꯤꯔꯥ ꯀꯃꯥꯏꯅ ꯈꯪꯉꯛꯏꯅꯣ ꯀꯩꯅꯣ ꯏꯆꯦ ꯑꯃꯁꯤꯗ ꯌꯥꯎꯔꯦꯕ ꯍꯧꯖꯤꯛ ꯇꯝꯃꯤꯟꯅꯕꯗ ꯃꯥꯗꯤ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯁꯦ ꯃꯥꯏ ꯃꯅꯥꯛꯇ ꯐꯅꯦꯛꯀꯨꯝꯕ ꯇꯥꯏꯕ ꯑꯗꯨꯝ ꯇꯝꯕ ꯆꯠꯂꯦꯕ ꯑꯩ ꯖꯦꯔꯣ ꯅꯣꯂꯦꯖꯇ ꯂꯩꯔꯝꯃꯦꯕ
ꯑꯗꯩ ꯐꯅꯦꯛ ꯇꯥꯏꯞꯁꯦ ꯃꯉꯣꯟꯗ ꯁꯨꯝ ꯇꯝꯕ ꯑꯗꯩ ꯃꯥꯁꯨ ꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯆꯠꯅꯤꯡꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯑꯁ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯤꯡꯉꯦꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯗꯨꯅ ꯑꯗꯨꯗꯤ ꯆꯦ ꯗꯌꯥꯅꯤꯗ ꯍꯪꯉꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣꯗꯣꯅ ꯃꯥꯒꯤꯗꯤ ꯐꯣꯝ ꯊꯥꯕꯗ ꯑꯩ ꯂꯥꯛꯃꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯁꯨꯝ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯀꯥꯟꯗ ꯈꯔꯅꯤ ꯂꯩꯔꯒ ꯑꯩ ꯑꯗꯨꯝ ꯐꯣꯝ ꯂꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯩꯔꯦ ꯃꯌꯥꯝ ꯍꯩꯔꯦꯕ ꯍꯥꯟꯅ ꯈꯜꯂꯝꯕꯗꯒꯤ ꯍꯦꯟꯅ ꯍꯩꯗꯣꯛꯈ꯭ꯔꯕ꯭ꯔꯥꯕ ꯍꯣꯏ ꯍꯥꯏꯗꯤꯀꯣ ꯐꯨꯔꯤꯠ ꯑꯃꯇꯪ ꯇꯨꯕ ꯍꯩꯔꯗꯤꯅ ꯈꯟꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯍꯩꯗꯧ ꯃꯥꯜꯂꯦ ꯗꯤꯖꯥꯏꯟ ꯑꯃ ꯑꯣꯏꯔꯒ ꯀꯩ ꯇꯨꯔꯤꯅꯣ ꯑꯦꯛꯖꯥꯝꯒꯤ ꯍꯣꯏ ꯑꯦꯛꯖꯥꯝ ꯏꯁꯀꯔꯠ ꯇꯨꯔꯤꯅꯦ ꯏꯁꯀꯔꯠ ꯇꯨꯔꯤꯅꯦ ꯑꯗꯨꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯃ ꯇꯨꯔꯤ ꯍꯪꯉꯁꯤꯀꯣ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯀ꯭ꯔꯤꯇꯤ ꯀꯧꯋꯦ ꯑꯗꯣ ꯀ꯭ꯔꯤꯇꯤꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯈꯪꯉꯛꯄꯅꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯄꯗꯨꯗꯒꯤ ꯈꯪꯉꯛꯄꯅꯦꯕ ꯔꯤꯜꯁꯇꯒꯤ ꯑꯗꯣ ꯀ꯭ꯔꯤꯇꯤꯗꯤ ꯀꯩ ꯇꯨꯔꯤꯒꯦ ꯍꯧꯖꯤꯛ ꯏꯁꯀꯔꯠ ꯇꯨꯔꯤ ꯑꯦꯛꯖꯥꯝꯒꯤ ꯑꯗꯨ ꯃꯌꯥꯝ ꯍꯩꯒꯠꯂꯦꯅ ꯈꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝ ꯍꯩꯒꯠꯂꯦꯅ ꯏꯁꯥꯅ ꯑꯗꯨꯝ ꯄꯥꯝꯖꯕꯗꯣ ꯊꯣꯛꯄ꯭ꯔꯥ ꯇꯥꯛꯂꯛꯄꯁꯦ ꯍꯥꯟꯅꯗꯒꯤ ꯈꯔ ꯄꯥꯝꯃꯦꯕꯒ ꯀꯥꯏꯗꯒꯤꯅꯣ ꯀ꯭ꯔꯤꯇꯤ ꯊꯧꯕꯥꯜꯗꯒꯤ ꯊꯧꯕꯥꯜꯗꯒꯤꯅꯦꯕ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯃꯌꯥꯝ ꯈꯪꯃꯤꯟꯅꯔꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯒꯤ ꯔꯤꯖꯜꯇꯣ ꯃꯊꯪ ꯃꯥꯅꯦ ꯑꯗꯨ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯔꯨꯄꯁ꯭ꯔꯤ ꯔꯨꯄꯁ꯭ꯔꯤꯗꯤ ꯀꯩ ꯇꯨꯔꯤꯅꯣ ꯑꯦꯛꯖꯥꯝꯒꯤ ꯕ꯭ꯂꯥꯎꯁ ꯇꯨꯔꯝꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯍꯥꯟꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯩ ꯈꯪꯉꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯤ ꯍꯥꯟꯅ ꯇꯝꯈꯤꯕꯒ ꯌꯥꯎꯕ꯭ꯔꯥ ꯁꯤꯒꯤ ꯃꯐꯝ ꯁ꯭ꯋꯥꯏꯗꯒꯤ ꯂꯣꯀꯦꯂꯤꯇꯤ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯈꯪꯕ ꯑꯗꯨꯝ ꯈꯪꯕꯅꯦꯕ ꯑꯗꯣ ꯌꯥꯝ ꯍꯩꯒꯠꯂꯦꯗꯤ ꯈꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯩꯒꯠꯂꯦ ꯂꯣꯏ ꯍꯩꯔꯦ ꯑꯗꯣ ꯏꯁꯥꯅ ꯄꯥꯝꯖꯕꯗꯣ ꯑꯗꯨꯝ ꯊꯣꯛꯄ꯭ꯔꯥ ꯇꯥꯛꯂꯛꯄꯗꯣ ꯏꯁꯥꯅ ꯄꯥꯝꯕꯗꯣ ꯂꯣꯏ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯦꯛꯖꯥꯝ ꯂꯣꯏꯔ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯔꯤꯖꯜꯠꯁꯦ ꯑꯗꯨꯗꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯃꯤꯔꯟꯗꯥ ꯃꯤꯔꯟꯗꯥꯗꯤ ꯀꯥꯏꯗꯒꯤꯅꯣ ꯈꯣꯡꯖꯣꯝꯗꯒꯤꯅꯦꯕ ꯀꯩ ꯇꯨꯔꯤꯅꯣ ꯃꯤꯔꯟꯗꯥꯒꯤꯗꯤ ꯕ꯭ꯂꯥꯎꯁꯅꯦꯕ ꯑꯣꯀꯦ ꯑꯗꯨ ꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯤ ꯀꯃꯥꯏꯅ ꯈꯪꯉꯛꯈꯤꯒꯦ ꯊꯥꯏꯅꯗꯤ ꯑꯗꯨꯝ ꯆꯦ ꯗꯌꯥꯅꯤꯒꯤ ꯀꯩꯅꯣ ꯄꯦꯖꯁꯦ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯨꯝ ꯐꯣꯂꯣꯋꯔ ꯑꯗꯨꯝ ꯑꯣꯏꯔꯛꯑꯦꯕ ꯄꯥꯝꯖꯕ ꯃꯦꯁꯦꯖꯁꯨ ꯑꯗꯨꯝ ꯊꯥꯏ ꯀꯔꯝꯕ ꯀ꯭ꯂꯥꯁ ꯇꯧꯗꯣꯏꯅꯣꯅ ꯃꯥꯅ ꯀ꯭ꯂꯥꯁ ꯇꯧꯔꯅꯤ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩ ꯌꯥꯎꯔꯦ ꯑꯗꯣ ꯏꯁꯥꯅ ꯄꯥꯝꯖꯕꯗꯣ ꯑꯗꯨꯝ ꯊꯣꯛꯄ꯭ꯔꯥ ꯇꯥꯛꯂꯛꯏꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯕ꯭ꯔꯥ ꯊꯣꯛꯑꯦ ꯑꯩ ꯍꯥꯟꯅ ꯀꯩꯝ ꯍꯩꯇꯦꯕ ꯑꯥ ꯗ꯭ꯔꯦꯁ ꯇꯨꯕꯁꯦ ꯑꯗꯣ ꯌꯥꯝ ꯍꯩꯔꯦꯅ ꯈꯜꯂꯦ ꯍꯧꯖꯤꯛ ꯌꯥꯝ ꯍꯩꯌꯦꯅ ꯈꯜꯂꯦꯕ ꯗꯤꯖꯥꯏꯟꯁꯦ ꯑꯃ ꯃꯤꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯇꯨꯕ ꯉꯝꯗꯣꯏ ꯋꯥꯈꯜ ꯑꯣꯀꯦ ꯑꯗꯨꯗꯤ ꯌꯥꯝ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯩꯔꯦꯕꯀꯣ ꯑꯗꯨꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯌꯥꯝ ꯔꯤꯖꯜꯇꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯁ ꯇꯨꯔꯤꯕꯁꯦ ꯑꯃꯨꯛ ꯍꯪꯉꯁꯤ ꯑꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯑꯣ ꯌꯥꯝ ꯁꯥꯡꯗ꯭ꯔꯁꯨ ꯈꯤꯇꯪ ꯀꯥꯏꯗꯒꯤꯅೋ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯀꯥꯏꯗꯒꯤꯅꯦꯕ ꯁꯦꯛꯃꯥꯏꯖꯤꯡꯗꯒꯤ ꯀꯩ ꯇꯨꯔꯝꯃꯤꯅꯣ ꯐꯤꯒ ꯂꯣꯏ ꯂꯪꯊꯣꯛꯈ꯭ꯔꯦ ꯇ꯭ꯔꯥꯎꯖꯔ ꯇꯨꯔꯝꯃꯤꯅꯦ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯈꯪꯉꯛꯏꯅꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯤꯅꯦ ꯑꯗꯨꯝ ꯌꯥꯝ ꯍꯩꯒꯠꯂꯦꯅꯈꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯌꯥꯝ ꯍꯩꯒꯠꯂꯦꯕ ꯑꯗꯨꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯔꯤꯖꯜꯇꯣ ꯉꯥꯏꯔꯁꯤꯀꯣ ꯈꯪꯕ ꯈꯪꯗꯕ ꯃꯌꯥꯝ ꯑꯣꯖꯥꯗꯣ ꯁꯨꯃꯥꯏꯅ ꯍꯪꯉꯒ ꯗꯤꯇꯦꯜꯁꯇꯣ ꯂꯣꯏꯅꯃꯛ ꯁꯨꯒꯥꯏꯅ ꯇꯥꯛꯏ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯦ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀꯟꯅ ꯇꯧꯔꯤ ꯑꯗꯣ ꯃꯌꯥꯝꯁꯦ ꯇꯨꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯆꯥꯎꯔꯛꯄꯗ ꯎꯠꯆꯔꯛꯑꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯦꯜꯂꯣ ꯑꯩꯈꯣꯏꯒꯤ ꯕꯦꯕꯤ ꯇꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯕꯦꯕꯤꯁꯤꯅ ꯍꯦꯛ ꯃꯣꯏꯒꯤ ꯃꯥꯗꯔ ꯇꯤꯆꯔꯁꯦ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯦ ꯃꯥꯁꯨ ꯑꯗꯨꯒ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯃꯥꯒꯤ ꯐꯃꯨꯡ ꯑꯃ ꯊꯥꯏꯌꯦꯕ ꯑꯗꯨꯗ ꯉꯥꯏꯔ ꯂꯩꯗꯣꯏꯅꯦ ꯇꯨꯝꯃꯣ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯌꯥꯗꯦ ꯄꯤꯕꯥꯎ ꯕꯣꯜ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯕꯦꯕꯤꯁꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯀ꯭ꯂꯥꯁ ꯍꯧꯕꯒꯤ ꯇꯥꯏꯃꯤꯡꯗꯤ ꯍꯥꯏꯍꯧꯗꯔꯦ ꯀ꯭ꯂꯥꯁꯁꯦ ꯄꯨꯡ 11:30ꯗꯒꯤ 3 ꯐꯥꯎ ꯍꯧꯋꯦ ꯑꯗꯣ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯑꯁꯨ ꯑꯩꯈꯣꯏꯒꯤ ꯔꯦꯟꯇ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯍꯜꯂꯒ ꯇꯧꯕꯅꯤ ꯃꯃꯥꯅ ꯃꯆꯥ ꯄꯣꯠꯁꯟꯈꯔꯦ ꯐꯖꯩꯀꯣ ꯑꯩꯈꯣꯏ ꯅꯥꯎ ꯃꯆꯥꯁꯦ ꯐꯖꯩꯀꯣ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯑꯦ ꯅꯥꯎ ꯃꯆꯥ ꯍꯧꯒꯠꯂꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯈꯥꯗ ꯑꯩꯅ ꯐꯨꯔꯤꯠ ꯀꯩꯀꯥ ꯇꯨꯐꯝ ꯑꯣꯏ ꯍꯥꯏꯕꯗꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯁꯨꯝ ꯈꯔ ꯃꯈꯩꯗꯤ ꯎꯈ꯭ꯔꯕꯅꯦ
ꯑꯉꯥꯡꯁꯤꯡꯅ ꯑꯩꯈꯣꯏ ꯆꯦꯒꯤꯗ ꯊꯕꯛ ꯇꯧꯕ ꯑꯉꯥꯡꯁꯤꯡꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯛꯏ ꯆꯥꯁꯤ ꯂꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯆꯦꯅ ꯂꯩꯍꯜꯂꯨꯕ ꯑꯗꯣ ꯍꯥꯏꯔꯛꯏ ꯉꯁꯤ ꯃꯃꯥꯆꯥ ꯃꯃꯥꯆꯥ ꯗꯅ ꯐꯨꯔꯤꯠ ꯃꯌꯥꯝ ꯑꯣꯔꯗꯔ ꯂꯧꯔꯒ ꯃꯥꯁꯇꯔꯁꯤꯗ ꯂꯩꯔꯦ ꯃꯥꯁꯇꯔꯁꯤ what are you doing masterꯁꯤ ꯑꯩꯈꯣꯏ ꯆꯦꯒꯤꯗ ꯌꯥꯎꯕ ꯑꯉꯥꯡ ꯂꯛꯁꯃꯤꯁꯤ ꯍꯣ 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 ꯁꯤꯅ ꯒꯪꯒꯥꯔꯥꯅꯤ ꯒꯪꯒꯥꯅꯤꯅ ꯇꯨꯔꯤꯁꯤ ꯐꯨꯔꯤꯠꯂꯣ ꯑꯉꯥꯡꯒꯤ ꯗ꯭ꯔꯦꯁꯂ ꯑꯣꯀꯦ ꯀꯩꯅꯣꯅꯤ ꯄꯨꯁꯄꯥꯗꯤ ꯄꯨꯁꯄꯥ ꯑꯦꯕꯁꯦꯟꯠ ꯄꯨꯁꯄꯥ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯕꯣꯔꯥ ꯏꯃꯥ ꯊꯔꯣꯏꯁꯤ ꯌꯥꯎꯔꯤꯌꯦ ꯃꯣꯏꯁꯦ ꯌꯥꯎꯔꯤ ꯑꯣ ꯃꯥꯏ ꯒꯣꯗ ꯅꯥꯎꯃꯆꯥ ꯅꯪ ꯊꯔꯣꯏ ꯆꯥꯗꯣꯔꯥ ꯅꯥꯎꯃꯆꯥ ꯏꯃꯥ ꯑꯩꯁꯨ ꯇꯥꯔꯦ ꯑꯁꯤꯗ ꯑꯩ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯏꯀꯣꯝ ꯀꯣꯝꯃ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯗ ꯑꯩ ꯏꯊꯟꯗ ꯁꯤ ꯆꯥꯗ꯭ꯔꯕꯅꯦꯕ ꯑꯩ ꯈꯣꯡꯒ꯭ꯔꯥꯎ 나오마자 나오마자 아이는 뽀뽀 따보니 나오마자 바다에 아코이 담이시가 나오마자 영어 ꯇꯨꯝꯃꯣꯒ ꯂꯧꯕꯩ ꯃꯪꯉꯤꯁꯤ ꯌꯦꯡꯉꯣ 앙다래 삐뽀 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 ꯇꯨꯝꯃꯣꯒ ꯂꯧꯕꯩ ꯃꯪꯉ ꯂꯩ ꯋꯥꯅꯤ 삐뽀 ꯋꯥꯈꯜ ꯈꯜꯂꯤꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯟ ꯇꯥꯔꯦ ꯑꯩꯒꯤ ꯀꯦꯛ ꯂꯣꯏꯁꯟꯕꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯍꯧꯔꯦ ꯈꯔ ꯍꯥꯏꯒꯣ ꯃꯌꯥꯝꯗ ꯑꯣ ꯐꯣꯝ ꯊꯥꯕ ꯍꯧꯔꯦꯀꯣ ꯑꯣ ꯐꯣꯝ ꯊꯥꯕꯁꯨ ꯍꯧꯔꯦ ꯃꯌꯥꯝ ꯐꯣꯝ ꯂꯧꯕꯤꯅꯤꯡꯕꯁꯤꯡꯅ ꯗꯌꯥꯅꯤ ꯅꯥꯎꯔꯦꯝ ꯁ꯭ꯇꯣꯔ ꯀꯛꯆꯤꯡꯗꯒꯤ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯗꯤꯇꯦꯜꯁꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯍꯪꯅꯤꯡꯕꯒꯤꯗꯃꯛꯇꯤ ꯑꯩ ꯑꯗꯨꯝ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇꯁꯨ ꯍꯥꯞꯆꯔꯒꯦ ꯀꯃꯦꯟ ꯕꯣꯛꯁꯇꯁꯨ ꯍꯥꯞꯄꯒ ꯄꯤꯟ ꯇꯧꯔꯒ ꯊꯝꯖꯔꯝꯃꯒꯦ ꯑꯗꯨꯗ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯔꯅꯤ ꯃꯦꯁꯦꯖ ꯊꯥꯅꯤꯡꯉꯁꯨ ꯗꯌꯥꯅꯤ ꯅꯥꯎꯔꯦꯝ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯇ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯀ꯭ꯂꯥꯁ ꯍꯧꯕꯅ ꯀꯌꯥꯗꯒꯤꯅꯣ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 24ꯗꯒꯤ ꯀ꯭ꯂꯥꯁ ꯍꯧꯔꯅꯤ ꯀ꯭ꯂꯥꯁ ꯇꯥꯏꯃꯤꯡꯁꯦ ꯄꯨꯡ 13:30ꯗꯒꯤ ꯄꯨꯡ 3 ꯐꯥꯎꯅꯤ ꯑꯗꯣ ꯃꯌꯥꯝ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕꯁꯤꯡꯅ ꯀꯥꯎꯗꯅ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯉꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯜꯂꯁꯤ